ꯊꯥꯖꯅ ꯀꯩꯁꯨ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯂꯛꯄꯗꯨ ꯎꯕꯗ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯅꯨꯄꯥꯗꯨ ꯑꯁꯥꯎꯕ ꯁꯛꯐꯝꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯐꯣꯟ ꯑꯗꯨꯗ ꯃꯃꯥꯏ ꯑꯃ ꯑꯣꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯕꯨꯗꯤ ꯆꯠꯅꯤꯡꯉꯕꯅꯤ ꯑꯗꯨꯗ ꯕꯕꯥꯅ ꯅꯣꯡꯃ ꯅꯤꯅꯤꯗꯪ ꯂꯦꯞꯀꯣ ꯍꯥꯏꯕꯗꯨꯗ ꯇꯥ ꯀꯨꯃꯥꯔꯗ ꯊꯕꯛ ꯑꯌꯥꯝꯕ ꯂꯣꯏꯅ ꯁꯤꯟꯅꯈ꯭ꯔꯕꯅꯤ꯫ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯋꯥ ꯈꯪꯕ ꯃꯄꯥ ꯍꯥꯏꯗꯣ ꯑꯗꯨꯕꯨ ꯀꯧꯏꯅꯦ꯫ ꯑꯗꯨ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯤꯁꯤꯅ ꯀꯩ ꯍꯥꯏꯕ? ꯋꯥ ꯈꯪꯃꯟꯗꯗꯅꯅꯤ ꯑꯩꯅꯅꯦ ꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯂꯩꯅꯤꯡꯗ꯭ꯔꯤꯁꯦ꯫ ꯑꯗꯩꯗꯤ ꯅꯃꯥꯏꯗ ꯅꯣꯛꯁꯜꯂꯛꯀꯅꯤꯍꯦ꯫ ꯅꯅꯥꯛꯇ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯑꯃꯅ ꯊꯧꯒꯜ ꯇꯧꯔꯒꯦꯅ ꯂꯩ ꯑꯗꯨꯗ ꯑꯃꯨꯛ ꯄꯦꯟꯗ꯭ꯔꯤꯕꯅꯤꯅꯦ ꯍꯥ? ꯇꯧꯅꯨ ꯃꯤ ꯃꯆꯥꯗꯣ ꯀꯩꯁꯨ ꯅꯠꯇꯕꯗ ꯅꯪꯒꯤ ꯅꯤꯡꯉꯥꯏꯗ ꯃꯕꯨꯛꯅꯤ ꯅꯨꯡꯁꯤꯒꯅꯤ꯫ ꯅꯪ ꯄꯥꯄꯨꯅꯤꯀꯣ꯫ ꯌꯥꯔꯦ ꯊꯝꯃꯣ ꯀꯥꯟꯅꯗꯕꯗꯅꯦ ꯋꯥꯊꯤ ꯉꯥꯡꯉꯗꯅ꯫ ꯊꯝꯃꯦ ꯑꯁꯦꯡꯕ ꯉꯥꯡꯕꯅꯤꯅ ꯁꯣꯏꯗꯅ ꯁꯥꯎꯔꯝꯃꯅꯤ ꯈꯪꯉꯦꯕ꯫ ꯐꯣꯟꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯁꯛꯍꯦꯟ ꯍꯣꯏ ꯃꯥꯏ ꯍꯥꯏꯔꯝꯗ ꯃꯃꯥꯏꯗꯨ ꯁꯠ ꯂꯩꯊꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯊꯈꯤ꯫ ꯃꯇꯧ ꯑꯗꯨꯗ ꯊꯥꯖ ꯏꯐꯤꯡ ꯐꯤꯡꯅ ꯋꯥꯗꯨ ꯐꯠ ꯍꯥꯏꯔꯛꯏ꯫ ꯉꯥꯏꯈꯨꯋꯣ ꯆꯥꯛ ꯍꯥꯟꯅ ꯆꯥꯔꯨꯈꯤꯁꯦ ꯑꯗꯨꯒ ꯀꯣꯟꯅ ꯇꯨꯝꯒꯦꯁꯨ ꯇꯨꯝꯃꯣ꯫ ꯍꯥꯏꯔꯤꯕꯒꯗꯨ ꯇꯥꯗꯕꯒꯨꯝ ꯁꯛꯍꯦꯟ ꯈꯨꯝꯗꯦ꯫ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄꯗꯨ ꯑꯗꯨꯃꯛ ꯇꯧꯗꯨꯅ ꯂꯩ꯫ ꯃꯇꯧꯗꯨꯗ ꯊꯥꯖ ꯍꯟꯖꯤꯟꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ꯫ ꯆꯥꯛ ꯂꯣꯏꯔꯦ꯫ ꯀꯩꯅꯣ ꯅꯪꯅ ꯍꯟꯖꯤꯟ ꯑꯁꯨꯛ ꯌꯥꯝ ꯉꯥꯡꯉꯤꯁꯦ? ꯀꯩꯅꯣ ꯍꯥꯏꯕꯅꯦ? ꯅꯠꯇꯦꯅꯦ ꯅꯪꯅ ꯈꯜꯂꯤꯁꯤ ꯅꯪꯅ ꯊꯣꯡꯕ ꯆꯥꯛꯇꯣ ꯑꯩꯅ ꯏꯔꯥꯏ ꯂꯥꯏꯅ ꯍꯦꯛꯇ ꯆꯥꯔꯅꯤ ꯁꯤꯔꯣ? ꯆꯠꯂꯣ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁ꯭ꯋꯥꯏꯗ ꯀꯨꯏꯅ ꯂꯩꯔꯅꯨ ꯅꯠꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯑꯁꯥꯎꯕ ꯐꯔ ꯊꯕꯛ ꯂꯧꯊꯔꯁꯨ ꯌꯥꯏ꯫ ꯊꯥꯖ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯔꯦ꯫ ꯋꯥꯍꯪ ꯀꯌꯥ ꯑꯃꯁꯨ ꯍꯪꯅꯤꯡꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯑꯁꯥꯎꯕ ꯄꯨꯝꯕ ꯐꯥꯖꯤꯜꯂꯒ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ꯫ ꯐꯔꯦ ꯇꯥꯃꯣꯆꯧꯅ ꯀꯥꯁꯤꯗ ꯆꯪꯉꯛꯀꯅꯨ ꯍꯥꯏꯕꯗꯣ ꯑꯩ ꯆꯪꯉꯛꯑꯔꯣꯏ꯫ ꯅꯃꯥꯡꯗ ꯂꯦꯞꯇꯅꯕꯁꯨ ꯌꯥꯔꯤꯕ ꯃꯈꯩ ꯍꯣꯠꯅꯖꯒꯦ ꯑꯗꯨꯕꯨ ꯋꯥꯁꯤꯃꯗꯤ ꯍꯥꯏꯖꯒꯦ꯫ ꯑꯩꯕꯨ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯕꯤꯔꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯔꯤꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕꯤꯔꯝꯂꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯗ ꯑꯩꯕꯨ ꯈꯨꯠꯂꯥꯏ ꯑꯣꯏꯅꯗꯤ ꯁꯤꯖꯤꯟꯅꯕꯤꯒꯅꯨ꯫ ꯅꯨꯡꯁꯤꯗ꯭ꯔꯁꯨ ꯅꯨꯡꯁꯤꯗꯅ ꯌꯥꯔꯒꯗꯤ ꯑꯩꯅ ꯊꯣꯡꯕ ꯆꯥꯛꯁꯤꯗꯪꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯆꯥꯕꯤꯌꯨ꯫ ꯃꯗꯨꯅ ꯑꯩꯒꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯒꯦ꯫ ꯃꯁꯤꯃꯗꯤ ꯅꯐꯝꯗ ꯏꯈꯨꯠ ꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯒꯦ꯫ ꯌꯥꯔꯦ ꯊꯣꯛꯈ꯭ꯔꯣ꯫ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯁꯥꯎꯕꯁꯦ ꯍꯟꯊꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪ ꯑꯩꯒꯤ ꯅꯥꯛꯇꯒꯤ ꯂꯥꯞꯅ ꯂꯩꯌꯨ꯫ ꯑꯩꯕꯨ ꯗꯣꯉꯥꯡꯅ ꯊꯃꯣꯏ ꯀꯟꯕꯁꯨ ꯇꯥꯍꯟꯒꯅꯨ꯫ ꯋꯥꯍꯩ ꯈꯔꯁꯤ ꯍꯥꯏꯔꯝꯂꯒ ꯁꯛꯍꯦꯟ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯔꯨꯝ ꯑꯗꯨꯗꯒꯤ ꯄ꯭ꯔꯞ ꯊꯣꯛꯈ꯭ꯔꯦ꯫ ꯊꯥꯖ ꯃꯄꯨꯔꯣꯏꯕꯅ ꯊꯣꯛꯈꯤꯕꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯋꯥꯍꯩ ꯈꯔ ꯁꯣꯜꯍꯧꯏ꯫ ꯐꯔꯦ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯗꯨ ꯌꯧꯔꯕꯗꯤ꯫ ꯈꯜꯂꯤꯕ ꯋꯥꯈꯜꯗꯨꯅ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯉꯩ ꯉꯥꯟꯊꯣꯏꯅ ꯑꯆꯤꯛꯄꯗꯨ ꯊꯨꯒꯥꯏꯔꯛꯏ꯫ ꯏꯅꯝꯃ ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯅꯕ ꯇꯧꯔꯁꯦ꯫ ꯀꯧꯕ ꯆꯪꯈꯤꯕ ꯏꯅꯝꯃꯅ ꯁꯨꯡꯊꯣꯛ ꯊꯣꯛꯂꯛꯇ꯭ꯔꯦ꯫ ꯇꯥꯃꯣꯆꯧꯗꯤ ꯁꯣꯝꯗ ꯆꯥꯛ ꯇꯣꯛꯑꯝꯃꯅꯤ꯫ ꯊꯥꯖꯗꯤ ꯆꯥꯛꯇꯨ ꯆꯥꯗꯅ ꯆꯠꯈ꯭ꯔꯕꯣꯏ ꯈꯜꯂꯝꯕꯅꯤ ꯑꯗꯨꯕꯨ ꯃꯆꯟꯅꯨꯄꯤꯅ ꯆꯥꯛ ꯆꯥꯍꯧꯔꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯃꯥꯏꯊꯣꯡꯗꯣ ꯃꯃꯣꯟ ꯇꯧꯅ ꯃꯆꯟꯅꯨꯄꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯁꯦꯡꯕꯒꯤꯔ ꯊꯣꯏ? ꯇꯥꯃꯣꯆꯧ ꯆꯥꯛ ꯆꯥꯍꯧꯔꯕꯣ? ꯆꯥꯍꯧꯔꯦ꯫ ꯑꯗꯣ ꯏꯅꯝꯃ ꯇꯥꯃꯣꯆꯧꯒ ꯅꯕꯥꯅꯤ ꯁꯥꯎꯅꯔꯤꯔꯣ? ꯁꯥꯎꯅꯗꯦꯗ ꯃꯥꯗꯣ ꯆꯥꯛ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯝꯕ ꯑꯗꯨꯒꯤꯅꯦ꯫ ꯑꯣ ꯑꯩꯗꯤ ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯆꯤꯡ ꯃꯇꯥꯗꯨꯗ ꯁꯥꯎꯅꯔꯤꯕꯣꯏ ꯈꯜꯂꯨꯔꯦ꯫ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯆꯥꯔꯨꯔꯁꯦ꯫ ꯍꯣꯏ꯫ ꯑꯁꯨꯝꯅ ꯑꯅꯤꯗꯨꯁꯨ ꯅꯣꯛ ꯅꯣꯛꯇꯨꯅ ꯂꯥꯛꯃꯤꯟꯅꯩ꯫ ꯎꯔꯦ ꯁꯛꯍꯦꯟꯅ ꯆꯥꯛ ꯆꯥꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ꯫ ꯊꯥꯖ ꯍꯧꯖꯤꯛꯇꯗ ꯃꯁꯥꯗꯨ ꯅꯦꯅꯥ ꯇꯥꯕꯒꯤ ꯁꯣꯔ ꯑꯃ ꯁꯥꯡꯅ ꯍꯣꯟꯗꯣꯛꯏ꯫ ꯉꯥꯟꯊꯣꯏ ꯃꯕꯨꯡꯒꯤ ꯅꯥꯀꯟꯗ ꯁꯠ ꯐꯝꯊꯗꯨꯅ ꯋꯥꯍꯪ ꯇꯧꯔꯛꯏ꯫ ꯇꯥꯃꯣꯆꯧ? ꯁꯛꯍꯦꯟꯗꯨ ꯀꯩꯅꯣ ꯍꯥꯏꯒꯨꯝ ꯃꯉꯛꯇꯨ ꯐꯠ ꯏꯜꯂꯤ꯫ ꯏꯟꯖꯥꯡ ꯍꯥꯎꯕ꯭ꯔꯣ?
Wahang aduda thazadi kari khumlakpa haina tananaba sem sari. Mama mapa ani dusu yengnaraga nokfet tawi. Nupa dusu pakhum amadi pidaba yade khanbana asumna hairai. Hawi. Inamana thongine. Aidi ngasaina hawni se khangkrabane. Masak phajaba mina bu thongadi. Ihawda hawida aidi. Natini. Nangi si saini riba hydro. Saksage de hydraga wathingang laini. Mi inamangai ne. Sakhengi ikai khangnaba hotnabada ngangsiliba mamaidu ubada nupi dusu nokfet tawi. Handak mukti Linthoi shu kiramali tumin laikre. Mataududa tharikna mamauda onsinduna wahai khara hairai. Bema, nang supamodana. Sari ngay da puna sa horasya. Ima, yani ye. Ay ko na sarage. Pamo. Karigi mauna ko na sagadoribni. Thazadu sakhen yanakanda chair ahangba malairiduda changsinduna satpammi. Sakhen su michi na falap yang lai. Mapung pa na yang basu taude. Kuide. Sakhen su chak to chaba loiraduna besinda makutta hamtok laga. Magi room tam na lakle. Aduga pamung machiduda tap na famthaduna wakala makale. As maray tauru braibo kay sari husite. Ikai ni da saksu pukta laudre. Hai gumdana chain jang thongdi fazana hai bizat ni ne. Aduga moi myam na masak paji haisina kayam bazana. As ai gi thazadagi helam gadrane. Madu punam hogoi dunasu aidi magi phazabada ngauki banati. Thaza nang so hojikti lungamani ko. Aina khalisibu sumli brane. Nate. Aigi wakal onare. Madi nigi oikrabani. Thazana thong thingjinbagi makholda taibangda muk laklabada sakhen thangnabagi kadagi wari sanabagi makhol aduda ngaihakti tumin lai. Nungai riye. Ada tarubia. Ay koy nenendo kamay taurige. Ana ayekti yaudaba natro. Yaudi adubudi ngasai di ibani sune prem khara di bukminakre. Kayino haise. Kaigi oinige nangi maramgi nidana. Nene do mathanda chak chabado nungara maroina aido noida chak puraga chatleba aduda nang ningsingakpa adugini. Matungda dine nene na isu chak thanga anu na hari. Tarubigi wadu tabada thaja khonjel thokna kappe. Nene na kay isak thanga anu harino. Ngayak laitana sumloinaradi nang kainabagi may chakse asumayna hayengwai aigidasu yamwa hawni sinidana. Ado thaza sinasi oikre nangbu kamay taurige. Nogi hero dunabu luna taubibra. Ahan kaydi loy pabra. Hoy, achaw sangi imong oibanina paramgani haina budi khale. Tarakliba mapido inliba fiziduna satchat taithoklaga paukhumamadi pinaba hotnarai. Tawe. Ima baba su yamna phay. Isa nupi su phay. Ma leirambagi aisu noiga lapnabagi misakse khara makhaydi inghan bangam libane. Adugu tarubi phanan dungaiduna su aigi laira khampok sangduda ibani na laiminarakpagi nungaibadudi yauba ngamdeda. Adugi matamdo amuk hana laaroy ko. Tondra nupigi mapokse. Thaza yarise siwarise saragumsi. Ay sungkap ni ngaktoreba. Ado nangbu kahinjang charage. Kangsoy amaga singzu amaga nga atawba su yawe. Aduga sare. Ho yam hauna chai ko dude. Pare nang supo thazaro. Ay sumuk thamage. Ngai khuo. Nangi henjang di hairamdana thamba yambra. Aima kawine. Ay khoi di sabum irole kangkaw amaga. Ado nene gidi hangningdro. Hayeng khaidi nene ga puna leri kandoina phone se tawragi. Nabani su wari sana janaba. Hoi.
ꯑꯗꯣ ꯅꯪꯕꯨ ꯑꯩꯈꯣꯏꯗ ꯆꯠꯂꯨꯕ꯭ꯔꯣ? ꯆꯠꯂꯨꯌꯦ. ꯀꯣꯕꯤ ꯄꯨꯝꯂꯦꯟꯗꯣ ꯊꯣꯡꯅꯤꯅ ꯇꯧꯍꯧꯕꯅꯦ. ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯏꯟꯖꯥꯡ ꯍꯪꯅꯤꯡꯗ꯭ꯔꯥꯅ ꯍꯥꯏꯗꯣ. ꯑꯗꯨꯗꯤ ꯊꯥꯖ ꯑꯩꯁꯨ ꯊꯝꯃꯒꯦꯀꯣ. ꯀꯣꯟꯅ ꯅꯦꯅꯦ ꯌꯥꯎꯔꯒ ꯑꯃꯨꯛ ꯇꯧꯔꯛꯑꯒꯦ. ꯍꯣꯏ ꯍꯣꯏ, ꯊꯝꯃꯣ. ꯐꯣꯟ ꯑꯗꯨ ꯍꯦꯛ ꯊꯝꯈꯤꯕꯒ ꯊꯥꯖ ꯁꯣꯐꯥꯗꯨꯗ ꯇꯞꯅ ꯍꯤꯞꯊꯔꯛꯏ. ꯁꯥꯟꯅꯔꯝꯕ ꯋꯥꯔꯤꯅ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯕꯗ ꯁꯛꯍꯦꯟ ꯄꯤꯁꯨꯝ ꯑꯅꯤꯗꯣ ꯅꯛꯁꯤꯟꯅꯗꯨꯅ ꯋꯥꯈꯜ ꯑꯃ ꯈꯜꯂꯛꯏ. ꯑꯁꯨꯛ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯁꯤꯅ ꯀꯅꯥꯒ ꯑꯣꯏꯖꯥꯠꯅꯣ? ꯀꯞꯄꯁꯨ ꯃꯥꯜꯂꯤꯅꯦ. ꯑꯩꯅ ꯇꯧꯔꯤꯁꯤꯕꯨ ꯌꯥꯝ ꯂꯥꯜꯂꯕ꯭ꯔꯅꯦ? ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯟꯗꯛ ꯃꯔꯛ ꯃꯥꯒꯤ ꯋꯥꯈꯜꯗ ꯈꯜꯂꯤꯁꯤꯕꯨ? ꯈꯪꯗ꯭ꯔꯦꯗ, ꯀꯣꯟꯅ ꯊꯣꯛꯄ ꯑꯃ ꯂꯥꯛꯆꯔꯅꯤꯗ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ. ꯁꯛꯍꯦꯟ ꯑꯣꯐꯤꯁ ꯆꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯐꯤ ꯅꯥꯟꯅ ꯂꯣꯏꯁꯤꯟꯗꯨꯅ ꯃꯈꯥꯗ ꯄ꯭ꯔꯞ ꯀꯨꯝꯊꯔꯛꯏ. ꯃꯇꯧꯗꯨꯗ ꯊꯥꯔꯤꯛ ꯇꯍꯥ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯕꯨ ꯈꯥꯝꯂꯛꯏ. ꯏꯕꯨꯡ ꯑꯆꯧꯕ, ꯀꯔꯤꯅꯣ? ꯑꯁꯨꯛ ꯌꯥꯝꯅ ꯊꯨꯔꯤꯗꯨꯅ? ꯆꯥꯛꯁꯦ ꯈꯔ ꯆꯥꯈꯣꯗꯅ, ꯍꯣꯔꯦꯟ ꯂꯥꯝꯃꯛꯀꯅꯤꯅꯦ. ꯆꯥꯛ ꯆꯥꯕ ꯅꯪꯉꯔꯣꯏ. ꯊꯕꯛ ꯑꯊꯨꯕ ꯑꯃ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ. ꯂꯥꯝꯃꯛꯑꯁꯨ ꯍꯣꯇꯦꯜꯗ ꯑꯗꯨꯝ ꯆꯥꯔꯒꯦ. ꯑꯁꯤ ꯍꯥꯏꯔꯒ ꯁꯛꯍꯦꯟ ꯃꯤꯀꯨꯞ ꯑꯃꯇ ꯄꯟꯊꯔꯝꯗ ꯒꯥꯔꯤꯗꯨ ꯊꯧꯗꯣꯛꯇꯨꯅ ꯅꯨꯡꯁꯤꯠꯀꯤ ꯃꯥꯡ ꯊꯥꯅ ꯊꯧꯈ꯭ꯔꯦ. ꯃꯆꯥꯅ ꯆꯠꯈꯤꯕ ꯑꯗꯨ ꯌꯦꯡꯗꯨꯅ ꯃꯆꯤꯟꯗ ꯇꯞꯂꯞꯅ ꯁꯣꯜꯍꯧꯏ. ꯏꯍꯦ, ꯀꯌꯥꯝ ꯂꯨꯕ ꯊꯕꯛꯅꯣꯅꯦ? ꯆꯥꯛꯁꯦ ꯈꯔ ꯀꯣꯛ ꯆꯥꯈꯤꯒꯦ ꯍꯥꯏꯗꯕꯅꯤ. ꯌꯥꯍꯧꯁꯤꯗ ꯉꯟꯅ ꯍꯧꯒꯠꯂꯣ ꯍꯥꯏꯕꯁꯦ ꯌꯥꯕ ꯀꯧꯕ ꯃꯔꯩꯇ꯭ꯔꯦ. ꯑꯣꯐꯤꯁ ꯆꯠꯂꯝꯗꯥꯏ ꯄꯨꯡꯅ ꯆꯤ ꯂꯥꯎꯔꯀꯥꯟꯗ ꯍꯦꯛꯇ ꯍꯧꯒꯠꯂꯛꯀꯅꯤ. ꯅꯍꯥꯟꯋꯥꯏꯗꯤ ꯌꯥꯍꯧꯒꯁꯦ ꯌꯥꯝ ꯉꯜꯂꯝꯕꯅꯤ. ꯍꯧꯖꯤꯛꯅ ꯀꯨꯏꯔꯒ ꯁꯨꯝ ꯀꯩꯅꯣꯝꯃ ꯇꯧꯁꯤꯜꯂꯛꯑꯦ ꯋꯥꯅꯤ. ꯃꯅꯤꯆꯟꯗ꯭ꯔꯁꯨ ꯃꯃꯧꯅ ꯆꯥꯛ ꯊꯣꯡꯂꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯗꯥꯏꯅꯤꯡ ꯆꯤꯌꯔ ꯑꯃ ꯆꯤꯡꯊꯣꯛꯂꯒ ꯇꯞꯅ ꯐꯝꯊꯔꯛꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯏ. ꯕꯦꯃꯥ, ꯉꯁꯤꯗꯤ ꯏꯄꯥ ꯅꯪꯉꯣꯟꯗ ꯋꯥ ꯈꯔ ꯍꯥꯏꯒꯦ. ꯁꯤꯗ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦ. ꯌꯨꯝꯗ ꯁꯨꯝ ꯊꯕꯛ ꯈꯔ ꯇꯧꯔꯒ ꯄꯪꯂꯩ ꯂꯩꯁꯤꯟꯕꯗꯤ ꯏꯄꯥꯅ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ. ꯃꯄꯥꯟ ꯏꯄꯥꯟꯁꯨ ꯈꯔ ꯊꯣꯛꯄꯗꯤ ꯐꯩ. ꯋꯥꯗꯨ ꯉꯥꯡꯕ ꯂꯣꯏꯗ꯭ꯔꯤꯉꯩ ꯊꯣꯡꯖꯤꯟ ꯃꯌꯥꯗꯒꯤ ꯉꯥꯟꯊꯣꯏꯅ ꯑꯍꯜ ꯂꯃꯟ ꯁꯥꯗꯨꯅ ꯋꯥꯗꯨ ꯇꯥꯞ ꯑꯣꯛꯂꯛꯏ. ꯅꯣꯏ ꯅꯄꯥ ꯅꯆꯥꯁꯦ ꯋꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃꯥꯜꯂꯤꯗ. ꯀꯔꯤ ꯋꯥꯔꯤꯅꯣ? ꯑꯩꯁꯨ ꯈꯔ ꯇꯥꯖꯕ ꯌꯥꯔꯣꯏꯗꯔꯣ? ꯀꯔꯤꯒꯤ ꯏꯆꯥꯅ ꯇꯥꯕ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯎꯅꯦ. ꯁꯤꯗ ꯐꯝꯃꯨꯅꯦ. ꯌꯦꯡꯉꯣꯏ, ꯅꯅꯝꯃꯁꯦ ꯏꯄꯥꯅ ꯊꯕꯛ ꯑꯃ ꯇꯧꯍꯟꯁꯤꯔꯥꯅ ꯈꯜꯂꯤꯕꯅꯤ. ꯑꯌꯥ, ꯕꯕꯥ, ꯀꯩ ꯊꯕꯛꯅꯣ? ꯏꯅꯝꯃꯒ ꯏꯕꯥꯅꯤ ꯇꯧꯃꯤꯟꯅꯒꯦ. ꯑꯗꯣ ꯑꯩꯈꯣꯏꯒꯤꯗ ꯑꯣꯏꯔꯗꯤ ꯑꯩ ꯇꯧꯅꯤꯡꯗꯦ. ꯑꯩꯈꯣꯏꯒꯤ ꯑꯁꯨꯛ ꯌꯥꯝ ꯂꯩꯔꯤꯁꯤꯗ ꯃꯤꯒꯤ ꯑꯃꯨꯛ ꯄꯥꯝꯃꯤꯅꯤꯅꯦ. ꯅꯪꯒꯤ ꯇꯥꯃꯣꯆꯧꯅ ꯂꯩꯔꯤꯕ ꯑꯣꯐꯤꯁꯇꯨꯗꯅꯦ ꯏꯃꯧꯅ ꯁ꯭ꯇꯥꯐ ꯑꯣꯏꯕꯗ ꯀꯔꯤ ꯀꯥꯏꯒꯦ? ꯁꯤꯗ ꯏꯃꯧꯅ ꯀꯔꯤ ꯈꯜꯂꯤꯒꯦ? ꯕꯕꯥ, ꯇꯧꯕꯗꯤ ꯌꯥꯝ ꯇꯧꯅꯤꯡꯉꯦ. ꯑꯗꯨꯗ ꯑꯩꯕꯨ ꯍꯩꯒꯗ꯭ꯔꯅꯦ? ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯂꯥꯏꯔꯤꯛꯁꯨ ꯌꯧꯅ ꯇꯝꯕ ꯅꯠꯇꯦ. ꯍꯩꯅꯤꯗ. ꯃꯤꯕꯨ ꯍꯩꯅ ꯄꯣꯛꯂꯛꯄ ꯀꯅꯥ ꯌꯥꯎꯒꯦ? ꯇꯝꯃꯒ ꯍꯩꯔꯛꯄ ꯉꯥꯛꯇꯅꯤ. ꯑꯗꯨꯒꯤꯗꯤ ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯄꯣꯠꯆꯩ ꯈꯔ ꯗꯤꯂꯤꯚꯔꯤ ꯆꯠꯂꯨꯕꯒꯤꯅꯦ ꯄꯩꯁꯥ ꯈꯔ ꯄꯥꯊꯣꯛ ꯄꯥꯁꯤꯟ ꯇꯧꯒꯗꯕ ꯈꯛꯇꯅꯤ. ꯑꯇꯩ ꯑꯍꯦꯟꯕ ꯇꯧꯒꯗꯕ ꯅꯠꯇꯦꯗ. ꯁꯤꯗ ꯏꯃꯧꯅꯕꯨ ꯌꯥꯔꯗꯤꯅꯦ ꯏꯄꯥ ꯏꯃꯨꯡꯗ ꯄꯥꯎ ꯍꯥꯏꯈꯤꯒꯦ. ꯍꯣꯏ ꯕꯕꯥ, ꯑꯩ ꯌꯦꯡꯉꯒꯦ. ꯐꯔꯦ. ꯑꯗꯨꯗꯤ ꯏꯄꯥ ꯄꯥꯎ ꯍꯥꯏꯈ꯭ꯔꯒꯦꯀꯣ. ꯍꯣꯏ ꯕꯕꯥ. ꯑꯗꯨꯗꯤ ꯏꯆꯥꯇꯣꯝꯕꯤ, ꯅꯅꯝꯃꯅ ꯊꯕꯛ ꯇꯧꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯊꯕꯛ ꯑꯌꯥꯝꯕ ꯅꯪꯅ ꯇꯧꯕ ꯇꯥꯕꯅꯤꯅꯦ ꯍꯥ? ꯇꯧ ꯇꯥꯔꯦꯗꯅ. ꯑꯩꯈꯣꯏ ꯇꯥꯃꯣꯆꯧꯒꯤ ꯃꯅꯥꯛꯇ ꯂꯩꯗꯣꯏ ꯁꯔꯨꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯒꯦ. ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯅꯤꯗꯅ. ꯑꯉꯝꯕ ꯃꯇꯦꯡ ꯇꯧꯃꯤꯟꯅꯔꯒꯅꯦ ꯂꯩꯃꯤꯟꯅꯒꯗꯕꯅꯤ. ꯏꯆꯥꯁꯤꯗꯤ ꯅꯠꯇꯦꯅꯦ, ꯉꯁꯤꯒꯤ ꯅꯃꯥꯗꯨꯕꯨ ꯃꯁꯛ ꯃꯆꯥꯒ ꯑꯝꯇ ꯎꯗꯦꯅꯦ. ꯀꯗꯥꯏ ꯆꯠꯈꯤꯒꯦ ꯃꯥꯕꯨ? ꯍꯥꯏꯅꯔꯤꯉꯩ ꯑꯗꯨꯗ ꯊꯥꯔꯤꯛꯁꯨ ꯃꯈꯨꯠꯇ ꯈꯥꯎ ꯑꯃ ꯌꯥꯜꯂꯒ ꯉꯥꯡꯗꯨꯅ ꯆꯪꯂꯛꯏ. ꯌꯥꯝꯃꯟꯗ꯭ꯔꯕ ꯈꯪꯗꯦꯅꯦ ꯑꯩꯕꯨ. ꯍꯣꯏꯗ, ꯀꯣꯟꯅ ꯑꯃꯨꯛ ꯍꯥꯞꯄ ꯍꯥꯏꯗꯨꯅꯤ. ꯀꯩꯗꯧꯔꯦ? ꯅꯪꯅ ꯑꯃꯨꯛ ꯍꯥꯞꯄ ꯍꯥꯞꯇꯕ ꯍꯥꯏꯗꯨꯅ ꯉꯥꯡꯉꯤꯗꯨꯅ? ꯀꯩꯁꯨ ꯅꯠꯇꯦꯗ. ꯃꯊꯪ ꯊꯥꯗ ꯑꯩꯈꯣꯏꯒꯤ ꯂꯥꯏꯗꯣ ꯍꯔꯥꯎꯅꯦꯌꯦ. ꯑꯗꯨꯗ ꯂꯩꯀꯥꯏꯒꯤ ꯅꯨꯄꯤ ꯈꯔ ꯄꯩꯁా ꯈꯥꯏꯕ ꯆꯠ ꯂꯩꯔꯝꯃꯦ. ꯑꯩꯁꯨ ꯇꯥꯟ ꯆꯥꯅ ꯊꯦꯡꯅꯕꯗꯨꯗ ꯌꯨꯝꯗ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯁꯨ ꯍꯥꯏꯗꯅ
ꯑꯌꯥꯎꯕ ꯂꯨꯄꯥ 500 ꯈꯛꯇꯪ ꯍꯥꯞꯄꯝꯃꯦ ꯑꯗꯨꯗ ꯌꯥꯃꯟꯗ꯭ꯔꯕꯔꯥꯅ ꯈꯜꯂꯤꯕ Ihe, adugi oireko, nangna ngasai ngangi dudi. Paisadu yamna yaudri haradi, yumda ire jana pusilaga. Paisadu kara yamna happy viba yadro. Story Collection channel asibu like, share, subscribe, comment sungsoi soidana tawbiramo. Soi khilan khiba yarabasu viewers khudingmak na ngakpi.